ताबिरिबा अमदि मिटेंग ताबिरिबा सिंबो अहानबा मक्तदा इकाई खुमनजबग लोइनना तारामना ओक्चरी ngasi amuk pumnamakki damakta puduna lakchariba film asi Kaithi hariba film aduni film asi Tamil language ki action amasung thriller the base toba film amani film asi ki writer amasung director Lokesh Kanagaras ni film asi ki rating sing kharadang pallabada IMDb da 10 gi manung da 8.4 Rotten Tomatoes ta 100% fangi aduga Google user singna 85% gi like toba adugumlaba film amani film asi 2019 gi October 25 ta release toki film asi gi wari hodringai da mayam da film asi gi mari lainana warul amatang thamjagi Kaithi hariba film asi director Lokesh Kanagaras na yamna chawba project haibadi film ama puthokna bagi damakta puthokiba film amani mahakna masida natana atopa film ani amasu puthokre film sing adudi Bikram amasung handakta nauna release tokiba Leo hariba film sing asini film ahumaki warida wari ama fumduna purakri mayamgi thajanabagi matung ina director asina yamna chawraba project ama puthoraktuna mayamda khudol tamgani hari wari asi amuk sangdoktana mayamda film Kaithi gi wari asi haujaraki film asi horakpada orphan home ama ulai mafam asida yamna piglibi nupi chahi 10 mukta suribi amasu leirami mahaki maming Amuda haina kawi Amuda asida mahaki teacher na hari Amuda nang buhayeng pung 10 da yamna maruoiba misaga malaktuna unagadawri ngasidi ngana tumuro wahi asitarga Amuda na wakal khalai chahi 10 mu asida kana matana ibu unabani haiduna lakidre aduga hayeng maruoiba misaga malakani hariba sibu kana oribage maramasina Amudana magi luna tinajabi mamanabida wari asiliraduna kana oirumgani haina hanglai maduda mamanabi aduna kanano hayeng adum unaraga khangladabani asumna khumlai atopasin amada inspector Bijoy ulai mahakna magi team singa loina duna smuggling gi yamna bupot mayam ama farami pot adu drug sing oirami haiba drug asi kilo 9 muk oirami aduga drug asina lupa crore 9 dagi henbagi oirami drug asigi bag sing asida scorpion yeklami hariba scorpion asi Bikram hariba film adugi aroi bisinda main villain oiriba Rolex ki ngaksamda tattoo oina yekliba adumakni inspector Bijoy na magi team asiga loinena drug sing adu SP gi office ki lainungi room amada punna thamlami Bijoy gi makhutagi isu liptana taraklami Bijoy gi makhut ki saru laithoktuna soksu soklami drug sing asi adai kalam ko misak amagi orami hariba misak asi matam kuirabadagi illegal gi thabak tawrakpana police department da su magi thabak tawa mi yaurami masi department asida kana amatana khanglamti sense tokduna main villain oriba Anbu ulai Anbu si gunda oibada natana drug ki business asisu tawrami Anbu adai kalam gi manaw nu pasu orami Anbu da call tawrtuna pau tamdai nangi nayamba adai kalam da natana yamlaba drug sing adasu police na pakrai bawasi Stephen Ras na tamlakpani mahag narcotic department ki head orami Anbu na Stephen Ras ta hari ayak thudok sid yawre police manga adugi details khuding makpami Stephen Ras na amuk khumlai aina nangi mateng khuding makpangari masigi damakta nangi fakriba drug sing adugi 50% aingoda piyo Anbuna Stephen Ras ki dil asi yarami atopasin amadana police officer amagi retirement ki party ama mayumda sinduna pangthoklami mafam asida police department ki mayoi pumnamak laktuna saruk yarami mafam asida palpindi kauba police ama yaurami hariba police asida Stephen Ras na call tawrtuna hari senior police officer ki retirement party amada lairiba police singaduna thaknanaba drink aduda poison haptuna loina pitakadabani hariba poison asi yamna sathiba poison orami poison asi chang khitang hena yansilabadi thakriba miyoi adu kanbangamdana sibagi chance yamna wanglami atopasin amada spy amana Amuda da gang marakta yauduna inspector Bijoy da aronba pausing adu tamlami spy oiriba misaga sigi maming Ajay Ahmad kawi nakal amatana SP office asida
constable ama nongna join tawna ba haiduna laklami constable asigi maming Napoleon kawi hairiba constable Napoleon asini Leo film da Partiban gi yumda security guard oina lakhiba do tanja sida college ki nupa macha ani drunk and drive da fabagini haiduna office sida lerami nupa macha ani si lauthok na ba haiduna makhoi gi friend nupa amaga nupi amaga laklami lakliba ani adusu chingneduna office aduda thamlami matang sidagi sensitive tawtuna senior police officer ga inspector Bijoy ga uli senior police officer aduna Bijoy da hai aina tabada yamlaba smuggling gi pot fai haina tai wahai asitaraga Bijoy na pawasi kana amatada haidoktuna thamba pamlambani adubo tangai fadana wari singadu pomnamak haidok patarmi nakalamadana anbuna magi kangbu singadu galoina duna police officer manga adugi details fangbadagi hatluna bahaituna tholak narami somdana police singadu party tawtuna cha thakpa tawnarami ngahak leragadi police mayam singadu loina wan thanaraklami adubo inspector Bijoy di masa sokpagi doctor na drink tawgunu haina thinglakpadagi yu adu thaklamti atai police singadu di maya dagi I oduna yamna sathiba thogdok amada leiriba adu Bijoy na kumtharaktun yenglami madu uraga Bijoy na department ki missing asi athubada layeng hogduba taragadi pumnamak siragani haiba khanglami maramasina nakanda truck ama khamdun leiba adu uraga truck sing asi kanagino haina hangbada mafam asida thabak subu lakpa mi singin haina khumlaklami adubo truck asigi driver adusu yu thakba yaurubadagi wanthakhiba sing aduda yaurami Bijoy su magi makut adu sokpana truck adu thoba ngamlamdi Bijoy na ningsing lai madudi atopa police na misak ama lambi dagi chingnabani haiduna pharakhiba adu Bijoy na hairiba misak aduda truck thoba haibra haina hangbada misak asina truck thoba hai haina khumlai maduda Bijoy na misak asida request tawdun hari nahak na ikhogi mateng si pangdrapadi department ki miyosing asi loina kudong tiba nanglagani nahak na mukta mateng si tawbiyo wahi asi taraga misak asina ahan badidi asum na hari aina khoigi mateng adu pangba ngamloi hayang ayo aigi maruiba misak amaga unabagi numini aduna aina na khoigi mateng si pangdun leragadi matam hendokiba yai aduga miyam asi haptuna aina pobada lambida police na singnatuna farati aina kari tawgani Bijoy na amuk hari yengo aisu department ki mina aingonda kari mata toroi aina doctor ka wari sanabada missing asi pung manga fawdu hospital la purutuna layeng hogdaba taragadi soidun kudong tiba nanglagani hai aduna nangna tangai fadana mateng asi da pangbiramo misak asi film asigi main hero oiriba Delhi kauba adumakni mahakna Bijoy gi wahi sitaraga mateng pangba adu yarami mafam asigi lambi asamba adu masak khangi haiba kamachi kauba truck asigi miyoi amasu purami mafam asidagi hospital adu 80 km lablami Bijoy na SP office ta call tawdun hari office adu leiriba khudingma khulai paiduna ready da leno mafam adu da smuggling gi pot fabagi gang sing adu soidun lakpi ai wahi sitaraga mafam asida leiramba police sing adu kiduna mathwai hingnana bahaiduna Napoleon amasung student sing adu thaduklamlaga mayumda hannaki sin asida yamna fazaba thamoibu thumatpa wari mari lonaduna uli madudi ambuna SP office ta chatuna mayamba adai kalambu kannana balaklami ani subada Ajay Khana anbugi timda yauduna kana khanghandana pau khudingmak Bijoy da tamlami ahum subada Bijoy na yamlaba department ki mi sing adu hospital da thamlamnaga SP office ta yamna thuna chatba tawrami mari subada Delhi na mahaka amukta unadribi photo fabu ubu phangjaraktriba machanupi adu nonghek ngalakpaga unagani haina khanduna asa kaya sagatlami truck asida department ki mi sing yauriba asigi marakta palpendi su yaurami mahakti yu adu thaktabana kari amata tawramti maramasina mahakna truck asigi location khudingba Stephen Ras ta taklami truck asigi location fangbada Stephen Ras na gunda sing thaduna lambi thatnaba tharaklami asumna gunda sing adu laktuna truck ki lambi thattuna nongmai kapnarami aduga truck adu thattuna khamlami truck asida Bijoy su makut sokmana gunda sing adu thengna bagi pangal amata yauramdi
Maram asina bijoina Delhi da gunda sing asiga thengnana bahairami. Maduda Delhi na masida aigi kari kanabuno haina hanglakmi. Aduga makata na Delhi na bijoi da hairi. Kari gumba thongdok asida aina kudong tiba nangkiba tarbadi nang na aigi isa nupi adu afaba school da tamanduna afaba future ama sembi bangamgadra. Masida bijoina amu kumlai. Nang na haiba wa asi ayarke. Nangi na sanupi adu aigi isa nupi na tamliba school adu da tamalake. Nang na gunda asidagi kalabadi. Bijogi wa asi tabadagi Delhi thauna fana matanta gunda sing aduga thengnana bahaiduna truck-tagi song tharaklami. Film asigi yamna fajaba fight scene adu matang asimakni haiba yai. Delhi na gunda sing aduga yamna sathina phunarami. Asumna gunda sing aduga lepa leitana funaraga truck adu thauduna chalami. Asomdana anbu magi khongbu sing aduga SP office aduda yausilaklami. Anbuna SP office asi yauraktringaida bijoina Napoleon da phone tawduna haraki. Police station haibadi SP office adu thongnau loina lonchinduna mai kudingmak muthatuna chekmuk laudana leyo. Maram asitagi Napoleon na bijoina harakpa adumak tawduna manungda tumina lerami. Bijoina pawasi Napoleon da call tawduna hariba adu palpendina punmak tumina taraga Stephen Rasta tamthoklami. Stephen Rasna amuk anbuda call tawrtuna paw pumnamak hari. Nangi nayambasu SP station adugi jail da lay. Aduga fakiba potsing atusu office asida lay. Paw asi fangbadagi anbugi khongbu sing aduna thongnau sing adu hangna bahaiduna kanna hotnarami. Aduga jail da layriba adai kalanga ambuga launaduna paw faunagi haina tawrakpada student sing aduna makhoina purakiba speaker aduda yamna kanna isai laikhatuna thagan ami. Anbuna office asigi akoibada chatuna manungda changnanaba mafam thibada building asigi mathak yauna karaklami. Aduga SP office manungda sangsilaklami. Anbuna sanglakpa aduda student sing aduga phunarami. Nakal amadana bijoy amasung Delhi na truck adu hospital yaunana bahaiduna gunda sing aduga funaduna lepalaitana asum thoraklami. SP office aduda Napoleon amasung student sing adu kanbina bahaiduna bijoina Delhi da hairami. Maram asidagi Delhi na SP station aduda department ki missing adu hospital da thamlamlaga laklami. Gunda mayam sing adu uraga aron balambi amadagi changlaklami. SP office asidana ambuna mayamba dai kalambu thaduk nanaba kanna honarami. Thawdok asida student amasirami. Asomda amu Azaz Khan na pawasi bijoy de tamba si gengi miyoi amana chingnaraktu na khanglami. Maram asidagi Azaz Khan bu gengi mi sing aduna hatoklami. SP office manungda lairiba student sing adu makhoigi mitmang aduda mamanaba sikiba du uraga akibaga loinana kapna duna lerami. Tanja sida bijoyna office asigi aron balainungi rum smuggling gi pot sing phaduna thamliba mafam aduda thaidokduna thamlabadi soidana hingani khaladuna makoi khudingma mafam aduda lakami. Makoina masima sukali. Madudi nong ngalakpa phawada mafam asida police sing karigumba laktrabadi makoi loinama soidana siragani haina. Tanja sida mafam asida Delhi amasung Napoleon na machine gun ama laiba uraklami. Maduda Delhi na machine gun adu puduna SP office asigi main ground tamna lakami. Matang asidasu yamna fajaba sinama oirami. Delhi na machine gun aduna gunda sing adu tumna leptana kaplami. Asumna kuina kaplabagi tungda gunda sing adu mafam aduda amata lemhaude. Nong alaktuna SP station da phaduna thamliba yamlaba drug sing adusu kalhawi. Aduga sirani haina khanaramba khudingmak adusu tekta kaidana hinghaurami. Delhi su machanupiga unnaki. Thawdok asidagi aikhoina khangi. Madudi Delhi gi punsigi aruba tangkak haiba adu hawbata ngairakli. Maramdi mahakna gunda sing adu hatuna police amasung smuggling gi pot adu kanbi khibana pawasi Bikram hariba film adugi aroiba senda Rolex kauba yamna sathiba velen aduda call tawduna tamlaki. Asumna film sing asi ling laina duna achuba project amagi thaurang tori haiba adu aikhoina mayik sengna khangli. Film asi yengingba misinga YouTube ta search tawduna yengba phangpirakani Hindi language ta. Film asiga ling laina riba film Leo su mamangda thagat chakre. Aduga lemhauriba film Bikram su mathang soidana thagat charaki.
masida mayamna thawna hapiduna channel asibu subscribe tawbiyo amasung like comment su tawbiduna mayamgi apamba film adu khanbirau mayamna khanbirko film sing adu dagi like khwaidagi yamba film adu khangatchaduna mayamda khudol oina tamjaraki ngasigi di matang sida mayamdagi bidai laujari